Hi, good morning mga punsiba. Kasi yung daram ng sari. Alam nga sige, may vlog sa matanda hore pung taruk kadum tare ba ko kitang hele. Ado ay je po ako maga po lawa sa ugine ba. Asi kano da. Po lawa dito kan pot ay tare ko. Ado po lawa han sa ugige. Ado ka kasi tabo amaada sa kadawam julay ba ne. Ay na mo ama ay na video loy na maga loy ka khin tawo do. Sangai tel chau bai do adu do horen sangai tel sum kap thau do ne boko sum thawa ma sum chau do bai tare ana horen adu da chapai da sum nama age ngasi di magi scenery ke ma'am do adum phajana adum nama age ba ana yemina je di akha maga pot ana ro ba ja uge khoi imana ba khoi ahum chatu ne boko khoi ahum gadang ti covid manung ju oi badina miyam ba kan de na sum khoi ahum gadang sum chau do ne thaba ma chatu ne ba thaba ma mara ma magi ana yeminar je de makha taw ko ai je kano gi cham dai da ising mu di thak khre ba ko cha kai sum lei pa sum yeng gi ge ne ma ga na thai le ram dra ga na tu da na cha di din da di am ba thak ne ai je mam me chak sang cha di lei tre ở lại được thay rồi không mà đợi bộ lâu chạy ra chúng ta hồng gì rồi dukaan ta thu gì dukaan thôi lấy này bố do không mà do cái chắc không được không mà sẽ lên này ngoài shit lên rồi mẹ không mà đây mà lâu rồi gì ạ chắc gì nâng đi được không? Đây, không mà đó, sẽ quay sẽ lấy hồi đó nè, không mà lâu chạy lùa rồi là hai đấy, dukaan thôi lấy này rồi, mà quay nó sẽ bia lên tôi làm na này, đó, ai cho zoom đó nó lấy rồi, dukaan đấy chẳng nghe bố không mà cái pot tôi hàng năm tôi lâu mình nào đi ghé, dukaan pot hả lâu ba hả cái một thế nào rồi thì mà adudi pon ta lokthog gi ko hana do ai je mana kano dukan gi pot chei ke loba hale bu ko ado ai je ada chatne ham do adu gem ta lo sangi ge ado lo sala kan do horen hai ra ge du yeminar se akoi je thoi em horen hayo kan do hai ke magi kano scenery ke do ulak ke bu ko ai ne mana ba ma ga akoi um ne sum chau do ne sum kano tau ge thaba ma chau ge tau ba ana do thu ge ge adu go friend scenery da hapa ge sum thorak ko na sangai thel gi ujik changpham yo re to dagi changai ba to asi changak pa dagi view je khaga phaja ba sum hora ni sai dagi tang phaja dri ba ko oil pump mam ju le sai đấy đi chinh phấn ủ vào đấy nên mà phong nhỏ can đồng hay là cái gì từ phát dễ phát dễ mà phong gì đấy chan có đánh hàng là phải bắt in gì 그거 시기나 삶아 생기 비우고 내는 거 되게 해는 거 참 고행하나 아까 엄마가 내기 하는 그래 그냥 거의 짝 통이 짝 그런 여기 앞에 짝 투어가 잘라가 고행 담 좀 가고 그냥 맞아 요 뷰지 좀 싱거 내가 전화 간다 짠 상하이 태우기 짠 밤이 시기 아로이 먹고
ꯊꯣꯡꯕ ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯁꯤ ꯁꯥꯏꯖꯜꯂ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯀꯥꯏꯅ ꯂꯣꯏꯁꯤꯜꯂꯝꯕ ꯂꯣꯏꯈ꯭ꯔꯦ ꯀꯣꯛꯅꯤ ꯑꯗꯨꯝ ꯑꯁꯤꯗ ꯄꯤꯁ ꯂꯥꯎ ꯀꯥꯡꯕ ꯂꯣꯏꯔꯦ ꯌꯦꯡꯉꯣ ꯁꯛꯇ ꯀꯨꯛꯁꯦ ꯑꯩꯅ ꯑꯣꯏꯅ ꯑꯣꯏꯒꯦꯅ ꯇꯧꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯑꯣꯏꯅ ꯑꯣꯏꯍꯟꯕꯤꯔꯦ ꯀꯔꯤ ꯍꯥꯞꯆꯜꯂꯣ ꯚꯥꯏ ꯍꯣꯏꯔꯦꯅꯦ ꯀꯩꯅꯣ ꯇꯧꯅ ꯏꯟꯖꯥꯡ ꯚꯥꯏ ꯀꯩꯅꯣ ꯀꯥꯝꯗ꯭ꯔꯣ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛ ꯋꯥꯠꯂꯤ ꯑꯁ ꯁꯥꯏ ꯖꯒꯥꯁꯤꯁꯨ ꯇꯨꯔꯦꯟ ꯑꯃꯗꯤ ꯂꯩꯕꯀꯣ ꯏꯁꯤꯡ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯅꯣꯡꯖꯨ ꯄꯟꯊꯥ ꯆꯞ ꯆꯥꯅ ꯂꯥꯛꯑꯒꯗꯤ ꯏꯁꯤꯡ ꯐꯜ ꯂꯩꯗꯤ ꯂꯩꯔꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯒꯤ ꯀꯩꯅꯣꯗꯅꯦ ꯂꯩꯔꯦ ꯀꯀꯥ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯁꯦ ꯀꯩ ꯖꯒꯥ ꯑꯣꯏꯗꯣꯏꯅꯣ ꯁꯥꯋꯥꯏꯁꯦ ꯀꯀꯥ ꯍꯥꯏ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣꯅꯦ ꯑꯩ ꯌꯨꯇꯨꯕ ꯕ꯭ꯂꯣꯛꯀꯤꯅꯦꯕꯀꯣ ꯁꯤꯗ ꯊꯕꯤ ꯈꯣꯛꯏ ꯚꯥꯏ ꯕꯤꯀꯥꯁ ꯏꯟꯖꯥꯡ ꯀꯠꯊꯣꯛꯏ ꯏꯁꯤꯡ ꯑꯩ ꯊꯤꯕꯤꯔꯛꯀꯦ ꯚꯥꯏ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛꯇ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕꯀꯣ ꯊꯦꯡꯕꯨꯗꯤ ꯊꯦꯡꯉꯦ ꯑꯗꯣ ꯆꯥꯛꯄꯨꯗꯤ ꯆꯥꯔꯒꯦꯅ ꯇꯧꯗꯤ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯁꯦ ꯏꯃꯥꯟꯅꯕꯣꯏꯗꯒꯤ ꯄꯣꯠ ꯑꯝꯇ ꯂꯧꯔꯤꯒꯦ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯗꯤ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯒꯤ ꯂꯧꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯗ꯭ꯔꯦꯁ ꯑꯝꯇ ꯍꯣꯡꯗꯣꯛꯈꯤꯒꯦꯕꯀꯣ ꯑꯗꯨꯒ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛ ꯂꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯗ ꯍꯌꯦꯡꯁꯨ ꯀꯩꯅꯣ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯤ ꯆꯥꯛ ꯊꯤꯔꯨꯕ ꯃꯣꯏꯅꯒ ꯑꯩꯒ ꯄꯨꯜꯂꯁꯤ ꯃꯃꯥ ꯆꯥꯊꯣꯛꯑꯁꯤꯗ ꯑꯗꯨꯗꯤ ꯃꯃꯥ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯇꯧꯁꯤ ꯑꯩ ꯆꯥꯛ ꯄꯨꯈꯝ ꯑꯩ ꯇꯣꯉꯥꯟ ꯂꯩꯖꯦ ꯍꯥꯏꯔꯤꯁꯤꯗꯤ ꯀꯩꯗꯧꯕꯩ ꯑꯃꯨꯛ ꯂꯩꯔꯁꯨ ꯃꯃꯥꯒ ꯑꯩꯒ ꯄꯨꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯅꯪꯒ ꯑꯩꯒ ꯄꯨꯟꯗꯣꯏ ꯅꯪ ꯄꯨꯈꯝ ꯇꯣꯉꯥꯟꯗ꯭ꯔꯣ ꯍꯥꯏꯁꯦ ꯇꯣꯉꯥꯟꯗꯦ ꯑꯥꯗꯩꯁꯤꯅ ꯀꯅꯥꯒꯤ ꯁꯤꯅ ꯀꯅꯥꯒꯤ ꯁꯤ ꯑꯩꯈꯣꯏ ꯕꯥꯅꯤꯒꯤ ꯑꯁꯤꯅ ꯑꯁꯤꯅ ꯀꯅꯥꯒꯤ ꯃꯃꯥ ꯁꯤꯗ ꯁꯤ ꯕꯕꯥꯒꯤ ꯑꯥꯗꯩꯁꯤꯅ ꯑꯩꯒꯤ ꯅꯠꯇꯦ ꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯏꯔꯣꯜꯂꯤꯌꯦ ꯁꯤꯗ ꯑꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯑꯃ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯑꯗꯣ ꯑꯩꯁꯦ ꯆꯥꯛ ꯆꯥꯕꯗꯤ ꯂꯣꯏꯗꯤ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯍꯤꯟꯖꯥꯡꯗꯣ ꯑꯗꯨꯝ ꯍꯥꯎꯔꯦ ꯏꯔꯣꯝꯕꯒ ꯌꯦꯔꯨꯝ ꯍꯧꯕꯗꯨꯒ ꯑꯗꯨꯝ ꯐꯅꯌꯥꯝ ꯆꯥꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯃꯦꯟ ꯁꯣꯏꯗꯅ ꯄꯤꯁꯟꯕꯤꯔꯝꯃꯣꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅ ꯐꯖꯅ ꯂꯩꯃꯤꯟꯅꯁꯦ ꯃꯌꯥꯝ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯑꯀꯥꯟꯗ ꯃꯥꯛꯁ ꯁꯣꯏꯗꯅ ꯎꯞꯄꯤꯔꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯀꯪꯂꯩ ꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ